Demand taukhre haukiba nongmaijing numita Kangpokpi district ki Thingkho Jangkuki village ta attack chathaduna michamani fibam thina sohan kibagi matangda Committee on Tribal Unity ko tuna NACN IM amasung ZUF kamsonggi mathakta operation chathanaba demand taukhre Khulai paibalup ani asigi miyoi signa maning tawna thabak thoram kaya lokhalakpagi matangda ko tuna thadorakpa cherol amana hai Manipur leingak amasung center na NACN IM amasung ZUF ke gi mathakta matik chaba thabak lokhatpam thoi Local church amada miyam da lining laison gi thoram pangtholingai da bom pokai handuna michamani fibam thina sohan kibaga loinana church ki saruk kaya amanga ta thowan ki awang nongpok mafam da maning tabna operate tawriba NACN IM gi thabak thoram sing thingna bohonagadabani Khulai ga kona na fare Central Security Forces amasung Manipur Police ki apunmati mamana ngarang Churachandpur amasung Kangpokpi district ki mafam kharada thiba humma gi thabak chathabada chahi nauriba Kuki militant ani yamlaba khulai kaya marunga loinana fagatpa ngamkhre Report amagi matungina Churachandpur district P Galjang da hangdokpa mobile vehicle checkpost Joint Security Forces na Kuki National Front Military Council gi active member ani faki faraba miyoi sing adudagi kapa yariba mm 5.56 ki nongmai maru round 77 funky chahi nauriba maramna faraba sing adu Juvenile Justice Board ta khusinakre Pokpa kuidriba tha amarom na ngairiba angang ama Khumalampakta leiriba District Child Protection Unit ki gate ta hundoklamle hari angang adu haukiba June 25 gi numit yungba matung pungkhairom taba matamda thengnarakibani ki singna fajiluba michamani kanba ngamkhre haukiba nongmaijing numit ki nungthelda Kangpokpi District ki Thingkho Jangkuki khulna masakhangdaba singna landarakiba matungda Kuki singna fajiluba naga ani gi marakta amana nanthoraklaga atopa amana CRPF na changsinduna thabak lokhatpadagi kanba ngamkhre Paugi likhun singna phongdorakpagi matungina none ambulance service ki thabak taba Jelarong Furuf ki miyoi anidu ngarang numidang ahanbada Imphal Juri lambi paringda laiba Sinam Kuki khunda fajinkibani hari ngarang gi charang naba marakta Naga Furuf ki miyoi ani Kuki singna fajinkre haibagi pau tabadagi khudakta CRPF ki kangbu changsin kibaga loinana miyoi anidu asoyangam yauduna thadok handuna chalan khari adum oinamak Sejang Kuki khulda amuhana Kuki singna fajinki amuhana fajinki baduda makoi anigi maraktagi amadi nanthoktu chenki badagi kona thangda RNYO gi president amadi volunteer sing amasung Pongring Long Rongmei Naga village volunteer sing na thibadagi phangbangam khri hairi Paugi likhun singna phongduragli miyoi ama amuhana fajinki badugi matangda CRPF ki kangbuna changsenduna thabak lokhat kibaga loinana ngarang amadi ngasigi lonaba hingnungai aduaida kanbangam ki miyoi anidu soida ngamdana mayumda yorakle hari panba yabadi ngarang numida waram Sejang Kuki khul manakta leiba Thingkho Jangkuki khulda masakhangdaba singna nongmai kapsenduna daraktuna yum ama mai thakibani ngarang gi thawdo aduda angang yauna nupi ani faigana nongmai maruna panbadagi sokhibaga loinana Imphal gi Rims Hospital da puraktuna laikanakibani ngarang gi nongmai kamnakhiba amadi yum mai tharamba thawdo aduda Kuki nupa nupi singna thawdo thokfamda changsinnaba honarakpadagi CRPF ki kangbu na lambi chakibadagi mungnabagi thawdoksing laikibani tada lam ekar kunga mangaronggi jaga ama CRPF ki camp sanaba chahi kun list inaduna sandoklamde Bishnupur district ki manung chanba kwakta da lam ekar kunga mangarom pak chawba mafam ama CRPF ki camp sanaba chahi kun gi list inaduna sandoklambagi thawong khunja singna pendaba phongdokre hiramasiga mari lainana ngasi tronglawbi da laiba ibudau nongpok ningthau apanbi haraubongda pangthokpa paugi mifam amada tronglawbi ki khunja Longjam Priya Kaubi nupi amana phongdokhibada mafam asida leingana namduna CRPF thamjinaba honarabadi miyamda chawba irang ama thoklaknaba chepau piba oina thokani masida thokpa phafatagi daita pumba leingana pugadabani tronglawbi awang laikai da bom pokai handuna pikliba angangani hatkibagi thawdo adu loikiba tha kharada ngairi numit adumakta da tronglawbi khulga thangnana leiriba Galjangi CRPF ta makoi leina Karigidamakta militant sing aduna bom pokai handuna misi mina thowan kibano haina miyamna changsenduna protest tawkhiba aduda CRPF na nongmai kapthorakpadagi miyoi ahum laikhidabani thawdok sing adugi matangda miyamna leingaka wari sanakhiba leire wari sanakhiba aduda leingaki maikaidagi mafam aduda leiriba CRPF post adugi mahuta state force oina thamlagani haina thajaba pirakhrabasu ngasi fawba thabak tonthokpagi mami tadri angangani hatkhiba thawdo adugi matangda NI na thijili hairabasu hojik fawba action amada lokhatpa leitri asiguma cheirak asida tronglawbi tera khongsangbi khudekpi amasung kwakta gi miyamda karimata khangalamba tawduna village number 91 kwakta manungda CRPF ke mama thamgani haina chahi kun gi list inaram libasi khunja singna yabangam loi lengang na thamge hairabasu Kuki narco terrorist singna maning makha tawriba chingilam singda oina thambiu Bishnupur district ki revenue village manungda miyam ngak senaba security force thamdaba yade hairagadi state force oina thambiu madu natrabadi miyamna tongan ba khongjang kaya changsingani haiki Social activist Jaya Khangemamna haikibada kwakta da CRPF camp thamgani haribasi yabangam loi leingang na miyang ya pa matungina thabak tawbiu haiki gi Lusang river maya da ambush tawduna air ani hatkibagi thawong tangkhul nagalong na condemn tawi
Ngarang numidang wainam pung amaga minit 45 khara helakpada NH 202 Imphal Ukhru lambi gi Lumsang River mayada khulai pai bising ambush tawduna sangsakta leiba 40 suba AR gi personal ani hatkiba aduga kaya amana sopan nangkibagi thawong adu working committee of the tangkhulna kalongna kanma mongda condemn tawi hari committee asina thadorakpa cherol amana haribana ambush aduda nifu suba sam rifles ki warrant officer Balwan Singh amasung rifleman CM Singh ani lekhidabani thawdo aduda lekhidrabasing imung manunggi awabada su committee asina thamoi songna saruk yari Manipur hujik tholiba hingsa gi thodok singa sigi marakta sigumba ambush ki thawong ama chathakiba si yamna hakchina lawi ambush tawduna misi mina thowan khibagi thawdo aduna tangkhul civil society organization singna kangluf ki irang mayok nariba state asida santi amasung mausa gi fibam hanjina ba honariba kaya asi aremba ta halle thawdo sigi matang na mari leina ba authority singna thubada investigation chathaduna mara leiba miyoi singa du masak khangdona ba honagadabani loinana logi matung ina cherak pigadabani ambush adu kanana chathakibano haiba hojik fawbagi oina di loop amada claim torokpa leitri adubu tongan tongan ba maikai degidi amana amada maral thangjina duna irang asi hena chawthongna ba honare haidi maraksida NACN GPRN gi maikai degidi thawdo adu makhoi ga mari amata leinade loop asigi maikai degidi India government ka tawna khiba ceasefire adu ngakna chali loina na thuba matamda political solution ama purakna ba honagadabani haina dabi tawrakli Amaramdana thawdo adu eastern flank ki kangbuna chathakibani haina maral sirakli loina eastern flank asi NACN IM ga mari amata leinade haidi adubu Kuki NP gi maikai degidi ambush adu NACN IM na chathakibani thawong asi akan mamong da condemn tawi hairakli Khwaramban kaithel mayai da Meitei amasung Naga Pullaga protest tawkre sugi yana cherol handokna ba Nemcha Kipgen fam thadokna na ba miyamna akan ba demand tawkre Naga mijam taru hat kibage chumba wal fangalu amasung state assembly gi akhanaba nongjumi fam pangthokduna state asida ingtappa hanjul hanaba thorang lokhatpiu haina taksiladuna Imphal Khwaramban ima kaithel da ngasi Naga amasung Meitei gi nupi kayana wakan mi fam famkre Naga People's Union Imphal amasung Imphal Naga Business Association na Khwaramban nupi kaithel sinpham amadi saktam kanbaluf imagi maira Foothills Naga Coordination Committee FNCC amasung United Jalyarong Pui Coordination Committee UJCC ga punna wakan mi fam adu sinkibani Wakan mifam aduga mari lainana paumisingda FNCC gi President NG Akhiu na hai Naga mijam taruk fakhraga tamthina hatok pikhibagi mayokta achumba wal fangalu hairaduna wakan mifam asi pangthokpani hojik fawba mihat aduda chenari ba sing faba leitri athuba matamda chenari ba miyoi sing faraga logi matung inna matik chaba thabak okhutkadabani Tupul amadi TM ka somda miyoi kaya hatki police na village volunteer sing fajin khiba amadi hojik fawba thiba ngamdana leiriba Meitei kontra henbagi matangda sumhangna wafam kaya phongdokhi Wakat mifam da saru yaki basing na Kuki militant singa kuyek pinariba suspension of operation su agreement handokadabani Kuki National Front Pibu lengang na terrorist organization ni haina lauthokadabani haina taksinki Mapuroi bana KNFP ga mari lainaba maram na Deputy Chief Minister Nemcha Kipgen khudakta fam thadokadabani haina FNCC gi president na phongdokhi mara laitaba mijam kaya faraga tamthina hatkibagi thodokta chenari basing lawfam fawba ngamdana leiriba asigi matangda Mahangna hai achumba wal fanganriba makai Manipur da ingtappa phibam hanjilhanba ngamloi hiram asigi matangda state asigi yellow furup sing ima kaithel da punduna apunbagi pangal utpani athuba matamda leingana state assembly gi akhanaba nongjumi pham pangthokduna Manipur da hojik tholiba wathok amadi ingtappa phibam hanjilhanabagi matangda mamutana khanagadabani haina suphongdokhi Wafam mifam aduga mari lainana Khwaramban nupi kaithel sinpham amadi saktam kanbaluf ki president ki H.H. Santi na hai Kumja 2023 dagi thorakhiba irang asina maram oiraga Manipur gi yellow furup sing kham thingna waba mayok naduna lakli miyam gi apambadi athuba matamda waroishin puraktuna ingtappa hanjulhan baduni adubu India government na chathariba thawong asina Manipur da waroishin purakani haibagi thajaba leitre haiki lakliba numit humni marini asida awang nongpuki mafam kharada nong kana chugani IMD Indian Meteorological Department IMD na hari lakliba numit humni marini asida Manipur Assam Nagaland Tripura Mizoram Arunachal Pradesh amadi nongchup Bengal na chingba mafam singda khagaraw ga loina nungsi sitkani adumoinamak awang nongpok Bharat ki mafam kharada lakliba numit humni marini asida nong kana chugani Gujarat Saurashtra Karnataka ki samudra khongman paringda ngasi nong kana chugani haina red alert lauthokre hari IMD gi report asina hai Jharkhand gi mafam kharada ngasi amasung hayeng nong kana chugani haina yellow alert lauthokre Ranchi da hokiba numit kharani asida nong kana chubadagi miyamgi Mahosagi punsida chawna panba thokle hari amaramda Indian Meteorological Department Imphal Center gi pawgi matung ina lakliba numinini asida Manipur gi mafam kharada akhagaraw yauna nong churaba yai Imphal West Imphal East Tamenglong Senapati Kangpokpi Ukhrul Jirimam None Thawbal amadi Fairjol da nong chugani hari Maharashtra da kahena kanba nong chubadagi nongma khakta da miyoi 13 sire Maharashtra da kahena kanba mawngda nong churakpadagi nongma khakta da miyoi 13 sire nongna maram oiraga Mumbai Thane Palghar Pune Nasik amasung Konkan region gi mafam ayambada mausagi punsida chawna akaiba thohankhre
Nong kana churakpana mafam kayada ising tungsinuna leibaga loinana landslide thokpadagi miyamna chathok chasin tawbada chawna khudong chadaba mayoknari Mumbai Poharpur Satar Sindudugra amasung Ratnagiri district makata na akan bamongna nong churakpa yabagi phibam leibadagi Indian Meteorological Department na orange alert lauthoki state engang na miyoi khudingmak work from home tawduna masa masagi mayumdagi thabak tawnaba khangankibaga loinana amanga ta thoklaba mafamsingda mi kanba amasung mateng pangbagi thabak paikhalli haukiba pung 9 gi manungda Mumbai City da MN 300 ki changda nong churakhi